Good morning. Ngasigi se akwai kaino oina tawse. Yes or no oina yengse ko. Hadi ngasi sum kainom tawge hai kain khallagadi yes or no hai petang yengse ko. Ado sidagi dum kaina marak tagi lokthoe ko sigi potse. Adu matungda sidai khanbiro 1 2 3 sidai ko. Karamba khangadab no hai beto ko. Adu ngasi leba ko ko. Lepa namitse mamangda budi adum high na ko hadi Tuesday ko base akoy gi sum ayeda panyam leira gadi life tane Tuesday se akoy na nga gumba hinbi ba si yam phai ko Tuesday nga hinba aduga ngamagadi akoy gi mahabli gumba chatlaga like khuram bi base hadi ngasai masa sunba khatang gi wana tabida angang masa sunba khatang oina puraga chatpa yawena ko mahabli chatlaga like khuram base aduna tabida ko isha gi oina aigi life ta haji adi ayada panyam lay hadi tawrubodo oide khote na khale taragadi mahabli chatlaga thawga ko thawga sindur khatanga katpiba sisina change yam lakani ko aduga yaragadi amana aina je haido hadi nga gumba henbiuse ko nga henbase da kamaina tawgada ge ayuk ta fasting gumba tawra nga henbasu yai ko hadi atopa days ta fasting gumba kaino gumba kem leitaba oi taragadi ko sisina akoigi thangje gi dasha leba khopa sugma mayam je sidagi yam ngak thokani ba hadi phana leiraga su ko aingonda sisina ngak thokpo oibado aduna Tuesday se sise to bi red machu ko aduga red machu hoi sengau semba matam du da red yellow kaino hai ko green hai ko do sum hanagi sum like kaino to bodo daina red or yellow ka shukai de ko green su purnima nami ta sembo ina green do pare ko red and have do khai de yam thuna attract oiba hai tar ko red se red machu se aduduna red ta semo haibane ko to ka shukai de tai machu du sembiraga su atai machu du atopa only amuba gumba kai gumba su dark oiba kaino je sena bidaba red ne green ne yellow ne ko adu athari adugi manung da khwai de amu kaino to ba hairaga de aina red oina prefer to gani ko isde khan birase ko ahamba khan basina don't stop aina la ko lepiro no to biro nang nang si sum kaino ma tawge na khallagadi makha haide khong thangjan bada kaiba kem leite ko number 2 khanba ngai gina no ina haire ko ai ngasi keno ma chatke natraga ai keno tawge kain sum khalam bagum baga leiraga di ko hadi ngasi gi oina daily reading oina oirakoni na sise no haina lai ko number 2 gi so aduga number 3 gi su no haina lai aduga keno ko timing ayuk se pung nipan ga minute 13 dagina 12 ga minute kun mathoi phobom leire amaga minute ni phum doi dagina 3 ga minute 5 phobom leire ko aduga nungda wairam 3 ga minute 5 daina 3 ga minute ni phum doi phobom leire aduga 9 ga minute kumathoi dagina atheng ba hingi pung 2 ga minute 15 phobo ama leire ko birthday da kai tawba yai haina hanga ido keno tobuyo birthday da kai tawni hadi celebrate tawbona tawbo oire adu nataba ataina donation gumba tawbiyo hairaga dilana ko hadi leitaba lairaba amada oina somna piningiba pot haitare ko adudo pibibe ai ko aduga amana akoina birthday aina mamang su haire ko birthday cake the candle gumba than do muthapi gano haidi side ma thambiyo ko haidi chahi anobo ma changak to na tu aina candle do mai do muthatlaga di life to mamgani haibai wani da aduduna haidi sida khedang mi gi kaino ni ko belief ni ko sise haidi somna amu haidi adu bun harak pa se ko adu sum haidi khallaga yone akoina lai da di duk than da na khotana tawriba ai gi poknu mi se da haidi amu hena phana ba amu hena mangol oina ba na ai chagi duk thabiri ama tawde candle do de ke do kaino do khoi kik to de ke do we muthatoi no ba thanbiro side ama da thambiyo ko aduga haidi ngasai candle do thanang thala ke photo number ko poloi loiraga candle se lothoga side ama da thambiba sisima tawbiyo aduga aina haise haidi charity tawbiyo on haraga di mingonda leita laira gumbada pijaba piba phiron dan tawba adumaina tawbibe ko asilere ngasi gi video se thank you